Please subscribe, share and comment and support us. Taruk suba panduk Karamba mafamdano khangde yauraglibadu ahing kaya nungthil kaya lalaklabagi habadusu mahak kaure magi mamit pulambadu hek thadoklakpada sanahal ingaw ngawi matamdu numidangni haiba mamangda thaliba kegam thaumei machadu ubada khanglai piklaba thaumei dugi maingan du phawba yengba wai mamit animak uishinduna khangi koina yenglakpada kana thoidokpa ude minin chu tade pungnamak amambagi amamba ngak adubu mahakna thengnaduna ta laklaba maning tamna sitpa angawba nungshitki sau mafamsida langde anakpada uwasing amata su ude sanahal karigino khangninglai atamnana koyengenglai amuk karigumba amamuk ningsinglakpagum khongrai channa phami makhut ani lonna tuminna laiki mamit hek pangtholakpada yamna nakna hairakpa matarai nahaktang pathabiyu yamna waramlagani nanglakliba adomda mahak mamai onsilai lam ahum marirom lapada nungjau amada kanano ama phamlibadu masen marang urai piklaba gegam thaumeidugi mainganda phamlibadugi masak laksinba ngamde mana hangi amuk chatkidauba natra yamana yauge tambirakliba mafamdu asini kumlai phamliba nupaduna oh yamna nungaijare adudi aina unajaningliba yambadudi thibirakliba aibuni ai khurumjari takpiyu kari pambiba sanahal phamlambadagi phuk hogalai makhut ani lonai khurumjari yambabu aihag yambagi mateng nijage lakpani nupa macha amirbu phatraba gundasing adugi makhutagi kanba aduga mapa mamagi makhuta sinaba mani madumakni pausi karamna aikhogi yambasingna pau pumnamak aingonda khanganbire yamba mubadi thoidokpa ana ayek lehodedana lehode mahak onthokna mapukchel chawba mathawna leiba minungsi khangba nupani aina ngasi phawba hinglibasi magi mapandagini magi minungsigi midyeng michangi mahaini aikoina paisaromda mamal olubagum taurure aikoibu ngakpiramgadra khangde mahakna yambabu yamna ikai khumna hawi adunani aibu yambagi nakta thabiragliba harauna okchari yambabu angamba mateng pangjagani karimata chingnabiganu iswarbu thajabiyu mafam asi yaunaba hotnabada onthokna wabiragle nungaitaba thodoksu thokre madugidamak warobiroi khangbiribadu mangai nungsirabi ima lebak kangkhong chaire khambi mai hore aikoi imagi machani aikoi ki thajaba mangdri aduna changli aikoi mairak asida tumna chakhidringai asida icha micha khaidaba laira anang nairoi dauba apamba dharma chatjaba laining laishon taujaba yaba chatkraba ipai pusingna thambiramba iramdam asigi mangsilagliba param chat puram chat chatna lonchat amuk nauna hingathanba senja thumja leitaba chingtam khaidaba achau asangsingna makha thaba macha oibasingbu tinpha kakphaigum neihatpagi sajat manghanba mapangal yaudrabi mai bensingbu sanapot kum loinaba nupisingda namhaduna akamba sajat chatpa khutsuman nataba aronba sendan lambida migi mamal lepnariba pungnamak asi muthatlaga mara tapna panba samaj ama semgatnabagidamak aikoi mihat mipungi chaitha nanglaba lalauba singda challaba kanglup ama oina yung ikai ipa ima angang nupi punamak thadoktuna chingman laiku lairaida punchi lele yengbiyu horagliba aikoigi naharolsing nesa chaba noma nomagi masing hengalakli yugi dukan masing khangdana leirakle khulak irakta sungbana kongai amani pumang mangnabagi masak oiraba trak chabagi hainabi lauganba lainagum sandorakli makoigi macha manau niko haiba kauthoptuna makoigi oijaba thili leibaki achau achauba mioising phawba masibu thogatpagum pau tanarakli sen thokningai leitaba leipak khotlaga hingnariba mafamsida aki amogi potna pumchai chaithoraktuna nungaibata tambirakpana naha angang nubi kaya ki lamchat manghalli
ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅꯇ ꯊꯤꯅꯔꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯊꯦꯡꯅꯒꯦ ꯈꯜꯂꯤ꯫ ꯉꯝꯗ꯭ꯔꯒ ꯃꯩꯍꯧ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛꯈ꯭ꯔꯁꯅꯨ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯕꯨ ꯐꯥꯒꯗꯧꯕꯒꯤ, ꯄꯨꯟꯒꯗꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯕꯤꯕ ꯁꯥꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯔꯣꯟꯕ ꯄꯥꯎ ꯄꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯂꯤ꯫ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯔꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯏꯀꯣꯛ ꯃꯅꯥꯁꯦꯟꯒꯤ ꯈꯥꯎꯖꯥꯎ ꯑꯃꯃꯝ ꯑꯣꯏꯍꯜꯂꯤ꯫ ꯏꯁꯥꯒꯤ ꯃꯤꯕꯨ ꯊꯥꯖꯔꯨꯕꯗꯒꯤ ꯄꯥꯝꯃꯨꯖꯔꯕ ꯏꯌꯥꯝꯕꯁꯤꯡ ꯀꯌꯥ ꯕꯂꯤꯗꯥꯟ ꯀꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯏꯌꯥꯝꯕ ꯃꯨꯕꯒꯤ ꯃꯤꯅꯤ ꯍꯥꯏꯕꯗꯒꯤ ꯏꯌꯥꯝꯕꯕꯨ ꯀꯔꯝꯕ ꯃꯤꯅꯣ, ꯀꯔꯝꯅ ꯍꯧꯔꯛꯄꯅꯣ, ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯕꯅꯣ ꯑꯩꯈꯣꯏ ꯑꯗꯨꯛ ꯃꯨꯟꯅ ꯊꯤꯔꯨꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯕꯨ ꯊꯥꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯂꯦꯞꯅꯈ꯭ꯔꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯔꯤꯒꯨꯝꯕ ꯊꯨꯞꯆꯟꯈꯤꯕ ꯋꯥ ꯂꯩꯔꯕꯗꯤ ꯃꯗꯨ ꯇꯦꯡꯅ ꯍꯥꯏꯗꯣꯛꯍꯟꯅꯤꯡꯏ꯫ ꯀꯔꯤꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯍꯟꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯑꯩꯅ ꯈꯖꯤꯛꯇꯪ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯏꯌꯥꯝꯕꯒꯤ ꯃꯔꯝ ꯍꯪꯕꯗ ꯏꯌꯥꯝꯕꯅ ꯑꯩꯉꯣꯟꯗꯇ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥ ꯈꯔ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯤꯡꯏ꯫ ꯂꯩꯔꯕꯗꯤ ꯃꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯀꯥꯎꯕꯤꯒꯅꯨ ꯃꯩꯇ꯭ꯔꯕ ꯃꯩꯋꯥꯏꯔꯕꯅꯤ꯫ ꯁꯅꯥꯍꯜ ꯏꯌꯥꯝꯕꯗꯨꯅ ꯍꯥꯏꯈꯤꯕ ꯏꯃꯥ ꯂꯩꯄꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ, ꯈꯥꯝꯕꯤ ꯃꯩꯋꯥꯏꯔꯦ ꯍꯥꯏꯕꯗꯨ ꯍꯟꯅ ꯍꯟꯅ ꯇꯥꯔꯤ꯫ ꯏꯌꯥꯝꯕꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯊꯥꯎꯃꯩꯒꯤ ꯄꯤꯛꯂꯕ ꯃꯩꯉꯥꯟꯗꯨꯗ ꯃꯥꯕꯨ ꯍꯛꯆꯥꯟꯅꯅ ꯁꯦꯡꯅ ꯎꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯁꯅꯥꯍꯜꯅ ꯍꯥꯏ, ꯆꯤꯡꯅꯕꯤꯔꯤꯕꯗꯣ ꯆꯤꯡꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯄꯥꯞ ꯀꯌꯥ ꯇꯧꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯊꯥꯖꯕꯤꯌꯨ, ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯍꯥꯛ ꯀꯔꯤꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯏꯌꯥꯝꯕ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯌꯥꯝꯕꯒꯤ ꯊꯧꯏꯟꯁꯤꯟ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯔꯝꯕ ꯊꯣꯛꯂꯕꯁꯨ ꯆꯤꯡꯅꯗꯅꯕ ꯁꯦꯡꯗꯣꯛꯆꯕꯅꯤ꯫ ꯑꯩꯍꯥꯛ ꯏꯁꯥꯗ ꯃꯁꯤꯒꯤꯗꯃꯛ ꯏꯊꯟꯇ ꯆꯤꯡꯅꯖꯕ ꯑꯃ ꯂꯩ꯫ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯅꯨꯄꯥꯃꯆꯥ ꯑꯁꯤꯒꯤ ꯃꯆꯦꯝꯒ ꯍꯦꯛ ꯎꯅꯕꯗꯒꯤ ꯍꯧꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯇꯥꯛꯈꯤꯗꯦ꯫ ꯑꯅꯤꯁꯨꯕꯗ ꯗ꯭ꯔꯥꯏꯚꯔꯒ ꯑꯉꯥꯡꯗꯨꯒꯗ ꯑꯩꯒꯤ ꯌꯨꯝ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯊꯧꯗꯣꯛꯍꯟꯈꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯄꯨꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯐꯥꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯆꯨꯝꯃꯤ ꯇꯥꯛꯄꯤꯔꯤꯕꯗꯨ꯫ ꯏꯌꯥꯝꯕꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯥꯕ ꯃꯤꯡꯗꯤ ꯑꯩꯈꯣꯏ ꯈꯪꯖꯔꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯁꯅꯥꯍꯜ꯫ ꯁꯅꯥꯍꯜ? ꯃꯥꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯁꯤꯅ ꯐꯅꯕꯨ ꯈꯨꯗꯣꯡ ꯆꯥꯍꯜꯂꯝꯒꯅꯤ ꯏꯌꯥꯝꯕꯗ꯫ ꯏꯁ꯭ꯋꯔꯅ ꯇꯝꯕ ꯉꯥꯛꯅꯤ꯫ ꯃꯤ ꯄꯣꯡ ꯇꯥꯗꯕ ꯂꯝꯍꯥꯡꯂꯣꯝꯗ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯊꯧꯗꯣꯛꯍꯟꯈꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯥꯔꯦ꯫ ꯏꯌꯥꯝꯕꯅ ꯌꯨꯝ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯊꯧꯗꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯃ ꯏꯌꯥꯝꯕꯗꯒꯤ ꯍꯧꯖꯤꯛ ꯇꯥꯖꯔꯦ꯫ ꯏꯌꯥꯝꯕꯅ ꯌꯨꯝ ꯌꯧꯔꯛꯂꯐꯥꯎꯕꯗ ꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯅꯤꯡꯈꯤꯗꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯏꯖꯕ ꯑꯣꯏꯖꯗꯕ ꯏꯌꯥꯝꯕꯒꯤ ꯂꯅꯥꯏ ꯋꯥꯅꯤ꯫ ꯑꯐꯕꯒꯤ ꯈꯪꯗꯦ, ꯐꯠꯇꯕꯒꯤ ꯈꯪꯗꯦ, ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯀꯥꯟꯅꯒꯗꯧꯕ ꯃꯇꯝꯗ ꯇꯥꯛꯄꯤꯔꯕꯁꯨ ꯌꯥꯏ꯫ ꯊꯣꯏꯗꯣꯛꯇꯦ꯫ ꯏꯌꯥꯝꯕ ꯍꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯨꯛ ꯀꯨꯞꯅ ꯈꯪꯕꯤꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ? ꯍꯪꯕ ꯌꯥꯕ ꯋꯥꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯏꯌꯥꯝꯕꯅ ꯏꯁꯥꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯃꯩꯆꯦꯟꯅꯍꯜꯂꯦ ꯍꯥꯏꯅ ꯏꯊꯟꯇ ꯆꯤꯡꯅꯗꯨꯅ ꯃꯗꯨ ꯀꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯏꯌꯥꯝꯕꯒꯤꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯌꯥꯝꯅꯕꯨ ꯃꯔꯤ ꯂꯩꯅꯔꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯃꯛꯅ ꯑꯉꯥꯡꯗꯨꯕꯨ ꯐꯥꯔꯕꯒꯨꯝ ꯄꯥꯎꯊꯣꯡꯕꯤꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ꯫ ꯀꯔꯝꯅꯅꯣ ꯏꯌꯥꯝꯕ? ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯑꯉꯥꯡ ꯑꯁꯤ ꯊꯥꯗꯣꯛꯄ ꯄꯥꯝꯂꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯖꯦꯜꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯂꯨꯠꯄꯥꯠ ꯇꯧꯕꯒꯤ ꯃꯤꯌꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯧꯉꯝꯕ ꯒꯨꯟꯗꯥ ꯑꯃ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯃꯈꯣꯏꯅ ꯀꯤꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯤꯡ ꯊꯥꯗꯕ ꯆꯤꯊꯤꯊꯥꯈꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯊꯥꯖꯤꯜꯂꯒ ꯑꯀꯛꯅꯕꯃꯇꯝ ꯑꯃ ꯄꯤꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯒꯨꯟꯗꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯉꯔꯥꯡ ꯅꯍꯥꯟꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒ ꯁꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯔꯥ? ꯃꯗꯨꯃꯛꯅꯤ꯫ ꯀꯤꯍꯜꯂꯛꯂꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯊꯥꯗꯣꯛꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ? ꯑꯃꯤꯔꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ?
ꯑꯃꯤꯔꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤ, ꯀꯔꯤ ꯇꯧꯒꯗꯕ ꯁꯦꯡꯅ ꯇꯥꯛꯇꯦ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯛꯅ ꯄꯥꯈꯠꯄꯤꯒꯅꯨ, ꯃꯈꯣꯏꯅ ꯃꯁꯤꯒꯤꯗꯃꯛ ꯃꯇꯝ ꯄꯤꯔꯤ꯫ ꯑꯣ, ꯃꯇꯝ ꯄꯤꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯁꯔꯀꯥꯔꯅ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯔꯛꯂꯕꯗꯤ? ꯄꯥꯎꯗꯤ ꯇꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯍꯦꯛ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯀꯔꯤꯅ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯧ ꯁꯣꯏꯗꯅ ꯂꯝꯗꯝꯅꯔꯛꯀꯅꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯧ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯣ, ꯌꯥꯝꯕ ꯍꯣꯏꯅ ꯀꯔꯤ ꯇꯧꯕꯤꯒꯦ ꯈꯟꯕꯤꯔꯤꯕ? ꯑꯃꯤꯔꯕꯨ ꯐꯥꯕ ꯃꯤꯁꯛ ꯑꯩꯈꯣꯏ ꯈꯪꯏ, ꯃꯥꯕꯨ ꯀꯔꯝ ꯀꯟꯁꯤꯒꯦ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔꯤ, ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯃꯗꯨꯇꯅꯤ ꯑꯩꯅ ꯅꯤꯖꯔꯤꯕꯁꯨ, ꯃꯥꯕꯨ ꯐꯥꯕꯁꯤꯡꯗꯨ ꯀꯅꯥꯅꯣ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯗꯀꯥꯇꯤ ꯒꯦꯡ ꯑꯃꯅꯤ, ꯑꯀꯛꯅꯕ ꯃꯤꯡ ꯂꯩꯇꯦ꯫ ꯈꯨꯗꯣꯡꯆꯥꯒꯗꯧꯕ ꯌꯦꯡꯗꯨꯅ ꯄꯪꯀꯧ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨꯒꯤ ꯃꯃꯤꯡꯗ ꯊꯕꯛ ꯍꯦꯛ ꯇꯧꯏ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯄꯩꯁꯥ ꯇꯥꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯐꯥꯈꯤꯕ ꯒꯥꯔꯤꯗꯨ ꯇꯤꯇꯤꯟꯐꯥꯂꯥꯝꯒꯤ ꯑꯁꯣꯝꯗꯒꯤ ꯗ꯭ꯔꯒꯅꯆꯤꯡꯕ ꯁ꯭ꯃꯒꯂꯔ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯃꯤꯔꯕꯨꯅ ꯖꯤꯔꯤꯕꯥꯝꯂꯣꯝꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯃꯤꯔꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯃꯐꯝꯗꯨꯗ ꯂꯥꯟꯖꯥꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯄꯥꯎꯗꯨ ꯐꯪꯕꯗꯒꯤ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯈꯣꯏ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯐꯥꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯔꯣꯝꯗ ꯄꯨꯕꯒꯤ ꯊꯧꯗꯣꯛꯁꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯁꯨ ꯃꯤꯠꯅ ꯁꯤꯡꯅ ꯂꯩ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯑꯗꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯃꯤꯔꯕꯨ ꯊꯥꯗꯣꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯟꯕ ꯑꯃ, ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯈꯜ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯤꯉꯩ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯃꯤꯔꯕꯨ ꯊꯥꯗꯣꯛꯅꯕ ꯇꯥꯟꯖꯥ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯂꯣꯠ ꯂꯣꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯠꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯔꯕ ꯒꯦꯡ ꯑꯃꯅ ꯄꯥꯎꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥ ꯃꯦꯍꯦꯔ ꯑꯂꯤ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯉꯥꯡꯁꯤꯕꯨ ꯈꯣꯏ ꯊꯥꯔꯒ ꯖꯦꯜꯗ ꯂꯩꯔꯤꯕ ꯀꯦꯌꯥꯗꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯍꯟꯅꯕ ꯊꯧꯔꯥꯡꯗꯨ ꯄꯥꯏꯈꯠꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡꯅ ꯑꯉꯥꯡ ꯐꯥꯕ ꯒꯦꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯃꯈꯣꯏꯕꯨ ꯀꯤꯁꯨ ꯀꯤꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯊꯦꯝꯂꯒ ꯃꯈꯣꯏꯕꯨ ꯀꯦꯌꯥꯗꯤꯗꯨ ꯊꯥꯗꯣꯛꯅꯕ ꯆꯤꯊꯤꯅꯆꯤꯡꯕ ꯊꯥꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯌꯥꯗꯤ ꯑꯁꯤ ꯕꯔꯃꯤꯖ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯐꯪꯂꯕ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯒꯗꯧꯕ ꯂꯩꯇꯦ꯫ ꯀꯥꯡꯕꯨ ꯑꯅꯤ ꯑꯁꯤꯃꯛ ꯂꯨꯇꯔꯃꯛꯇꯅꯤ꯫ ꯃꯄꯥꯟꯊꯣꯡꯗ ꯂꯩꯕꯥꯛ ꯅꯤꯡꯕ, ꯑꯍꯣꯡꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯁꯥꯁꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯕ ꯁꯥꯏ꯫ ꯃꯈꯣꯏꯗꯤ ꯊꯧꯗꯧ ꯈꯨꯗꯤꯡꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯤꯡꯗ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯃꯈꯣꯏꯅ ꯇꯠꯇꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯃꯤꯔ ꯐꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯍꯛꯊꯦꯡꯅꯅ ꯃꯤꯠꯆꯦꯟꯅꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛꯁꯤ ꯀꯨꯞꯅ ꯊꯤꯔꯨꯕ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤ ꯀꯤꯍꯟꯈꯤꯕ ꯆꯦꯗꯨꯒꯤ ꯀꯄꯤ ꯑꯃ ꯃꯦꯍꯦꯔ ꯑꯂꯤꯗꯁꯨ ꯄꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯐꯪꯂꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯃꯦꯍꯦꯔ ꯑꯂꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯉꯥꯎꯗꯨꯅ ꯃꯤꯌꯥ ꯇꯥꯔꯤꯕ ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯝꯂꯒꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ, ꯑꯅꯤꯁꯤꯗꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ꯫ ꯏꯁ꯭ꯋꯔꯅ ꯀꯔꯤ ꯇꯝꯂꯤꯒꯕ? ꯑꯃꯤꯔꯒꯤ ꯃꯄꯥ ꯃꯃꯥꯗ ꯅꯠꯇꯦ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯤꯕ, ꯑꯩꯈꯣꯏꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯇꯥꯜꯂꯤꯕꯗꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯅꯤ꯫ ꯉꯥꯛ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯃꯁꯤ ꯇꯨꯡꯗ ꯌꯥꯝꯅ ꯀꯥꯏꯒꯗꯧꯕ ꯃꯔꯝ ꯂꯩ꯫ ꯀꯦꯌꯥꯗꯤꯁꯤꯕꯨ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯅ ꯆꯨꯝꯃꯤ꯫ ꯁꯔꯀꯥꯔ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯄꯥꯝꯐꯝ ꯊꯣꯛꯏ꯫ ꯑꯃꯤꯔ ꯍꯧꯖꯤꯛ ꯍꯤꯡꯂꯤꯗꯅ? ꯑꯃꯤꯔ ꯍꯤꯡꯂꯤ, ꯃꯁꯤꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯃꯤꯔ ꯍꯤꯡꯁꯅꯨ꯫ ꯁꯅꯥꯍꯜ ꯉꯛꯇꯛ ꯇꯧꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯥꯏ ꯊꯥꯖꯕꯤꯕ꯭ꯔꯥ? ꯌꯥꯝꯕꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯒꯤ ꯊꯥꯖꯔꯣꯏ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅꯦ ꯌꯥꯝꯕ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯒꯤ ꯂꯥꯏꯐꯥꯎꯒꯨꯝꯕꯗ ꯉꯥꯎꯕ ꯃꯤꯃꯛꯇꯤ ꯅꯠꯇꯦ꯫ ꯂꯥꯏꯕꯛꯅ ꯇꯝꯕꯗ ꯁꯤꯟꯅꯊꯣꯛꯇꯨꯅ ꯏꯊꯧꯗꯤ ꯇꯧꯗꯕ ꯂꯥꯏꯗ ꯃꯅꯤꯡꯕ, ꯃꯗꯨꯃꯁꯨ ꯑꯩꯈꯣꯏ ꯄꯥꯝꯗꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯁꯤꯟꯕꯤꯕ, ꯑꯆꯨꯝꯕ ꯇꯧꯕꯗ ꯄꯦꯟꯕꯤꯕ ꯏꯁ꯭ꯋꯔꯕꯨ ꯀꯔꯤꯒꯤ ꯊꯥꯖꯔꯣꯏ ꯌꯥꯝꯕꯗꯤ? ꯁꯅꯥꯍꯜ ꯄꯥꯛ
ꯈꯜꯂꯨꯔꯒ ꯈꯨꯝꯂꯛꯏ, ꯑꯩꯍꯥꯛ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ, ꯃꯥꯕꯨ ꯊꯥꯖꯕꯇꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯊꯦꯡꯅꯕꯤꯔꯦ, ꯑꯁꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤꯒꯅꯤ꯫ ꯆꯦꯠꯅ ꯂꯦꯞꯄꯤꯌꯨ, ꯏꯁꯥꯕꯨ ꯊꯥꯖꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ꯫ ꯁꯅꯥꯍꯜ ꯃꯁꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯌꯥꯝꯕꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯍꯟꯅ ꯌꯦꯡꯈꯠꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯌꯥꯝꯕꯗꯨꯅ ꯍꯥꯏꯈꯤꯕ ꯊꯥꯖꯕꯤꯌꯨ ꯍꯥꯏꯕꯗꯨ ꯍꯟꯅ ꯍꯟꯅ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯌꯥꯝꯕꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯄ ꯇꯥꯔꯛꯏ, ꯄꯨꯟꯁꯤ ꯑꯁꯤꯃꯛ ꯆꯥꯡꯌꯦꯡ ꯃꯈꯜ ꯑꯃꯅꯤ ꯌꯥꯝꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯕꯥꯛ ꯈꯨꯅꯝꯒꯨꯝꯕꯅꯤ, ꯈꯥꯡꯕ ꯇꯥꯏ꯫ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯔ ꯊꯥꯗꯣꯛꯄꯤꯌꯨ, ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯇꯝꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯤꯔꯃꯛꯇꯅꯤ, ꯃꯄꯥ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇꯒꯤ ꯁꯦꯠꯅ ꯈꯥꯏꯅ ꯊꯝꯕꯤꯔꯕ ꯑꯃꯤꯔꯃꯛꯇꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯤꯔ ꯑꯃꯈꯛꯀꯤꯗꯃꯛ ꯌꯥꯝꯕꯅ ꯆꯤꯡ ꯃꯥꯟ ꯂꯣꯛ ꯇꯥꯏ ꯂꯥꯟꯗꯨꯅ, ꯏꯁꯛ ꯂꯣꯠꯇꯨꯅ, ꯏꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯇꯥꯟꯅꯕꯤꯔꯛꯂꯤ꯫ ꯍꯨꯔꯥꯟꯕ, ꯑꯉꯥꯡ ꯐꯥꯕ, ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯐꯥꯎꯕ ꯅꯤꯔꯔꯤ꯫ ꯃꯁꯤꯁꯨ ꯊꯥꯖꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯤꯔꯒꯤ ꯑꯇꯣꯞꯄ ꯁꯛꯇꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯛ ꯈꯟꯕꯤꯔꯝꯂꯣꯏ꯫ ꯑꯃꯤꯔꯕꯨ ꯑꯃꯤꯔ ꯑꯃꯅ ꯑꯃꯤꯔ ꯃꯌꯥꯝꯅ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯊꯤꯗꯦ ꯑꯃꯤꯔ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯑꯃꯤꯔ ꯀꯔꯤ ꯖꯥꯠꯅꯣ, ꯀꯔꯤ ꯙꯔꯃ ꯆꯠꯂꯤ꯫ ꯑꯃꯤꯔ ꯍꯤꯡꯂꯤꯕ ꯃꯤ ꯑꯃꯅꯤ, ꯃꯆꯥ ꯑꯃꯅꯤ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯊꯥꯖꯕꯨ ꯎꯕꯗ ꯁꯃꯨꯗ꯭ꯔ ꯏꯄꯥꯛꯅ ꯃꯥꯕꯨ ꯐꯪꯖꯅꯤꯡꯕꯅ ꯏꯉꯥꯎ ꯉꯥꯎꯔꯛꯄꯒꯨꯝ ꯁꯅꯥꯍꯜ ꯌꯥꯝꯕꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕ ꯈꯪꯗꯅ, ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯇꯥꯝꯅ ꯂꯩꯈꯤꯕꯒꯨꯝ ꯇꯧꯏ, ꯌꯥꯝꯅ ꯇꯥꯝꯅ꯫ ꯄꯤꯛꯂꯕ ꯀꯦꯒꯥꯝꯗꯨꯒꯤ ꯃꯩꯉꯥꯟꯗꯨꯅ ꯃꯐꯝꯗꯨ ꯄꯨꯝꯉꯥꯟ ꯉꯥꯟꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯃꯤꯠ ꯃꯅꯥ ꯄꯨꯝꯊꯛ ꯊꯛꯏ, ꯌꯦꯡꯕ ꯉꯝꯂꯛꯇꯦ꯫ ꯃꯃꯥꯡꯗ ꯇꯣꯞ ꯇꯣꯞ ꯃꯊꯟꯇ ꯂꯦꯞꯂꯤꯕ ꯌꯥꯝꯕꯗꯨ ꯃꯁꯤꯡ ꯊꯤꯡꯗ꯭ꯔꯕ ꯃꯤꯀꯣꯛ ꯀꯌꯥ ꯃꯔꯨꯝ ꯂꯦꯞꯂꯤꯕꯒꯨꯝ ꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯤꯔꯃꯛꯇꯅꯤ ꯍꯟꯅ ꯍꯟꯅ ꯇꯥꯔꯛꯏ꯫ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯇꯥꯔꯛꯏ, ꯌꯥꯝꯕꯒꯤ ꯑꯃꯤꯔꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯟꯒꯗꯧꯔꯤꯕ, ꯑꯃꯤꯔ ꯄꯨꯝꯅꯃꯛꯄꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯋꯥꯁꯛꯅꯤ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯍꯟꯕꯤꯌꯨ꯫ ꯁꯅꯥꯍꯜ ꯑꯉꯥꯎꯕꯒꯨꯝ ꯂꯩꯃꯥꯏꯊꯛꯇ ꯁꯥꯡꯗ꯭ꯔꯣꯡ ꯇꯥꯗꯨꯅ ꯈꯨꯔꯨꯝꯃꯤ ꯌꯥꯝꯕꯗ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯤꯅꯕꯤꯔꯦ, ꯅꯪꯒꯤ ꯅꯁꯦꯛ ꯅꯉꯥꯟꯅ ꯑꯩꯒꯤ ꯑꯃꯝꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯩꯍꯥꯛ ꯈꯪꯖꯔꯦ꯫ ꯍꯧꯅꯗꯦ ꯌꯥꯝꯕ, ꯑꯩꯉꯣꯟꯗ ꯅꯠꯇꯦ, ꯌꯥꯝꯕꯅ ꯊꯥꯖꯕ ꯏꯁ꯭ꯋꯔꯗ꯫ ꯁꯅꯥꯍꯜ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯪꯗ꯭ꯔꯦ꯫ ꯌꯥꯝꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯇꯥꯔꯛꯏ, ꯌꯥꯝꯕ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯁꯤ ꯊꯝꯖꯔꯝꯒꯦ ꯊꯥꯎꯃꯩꯁꯤꯒꯤ ꯃꯅꯥꯛꯇ, ꯏꯁꯤꯡꯁꯨ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯇꯝ ꯐꯪꯂꯤꯉꯩꯁꯤꯗ ꯆꯥꯔꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ꯫ ꯀꯅꯥꯅ ꯈꯪꯕ, ꯍꯧꯖꯤꯛꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯌꯥꯏ꯫ ꯄꯤꯛꯂꯕ ꯊꯥꯎꯃꯩꯗꯨꯒꯤ ꯃꯩꯉꯥꯟꯗꯨꯅꯔ ꯌꯥꯝꯕꯁꯤꯡ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ꯫